ngasi phong tongan Manipuri se fongsing amasung thokiba thawdo wathoksingdagi maruoibi ipausing myamna thamjagi anbada kuki da pochai pinaba purapa auto rickshaw ama courier da tharakpa pochai sing khusaunarba myamna mai thadokre kuki da pochai pinaba purapa auto rickshaw ama di courier da tharakpa pochai sing khusaunarba myamna mai thadokre thawdo du ngasi thangmaiban sinam laikai sarausing mana amadi leimakong khurkhul sebol laikai da thokiban hairi auto rickshaw amada kuki sing da pinaba pochai purakpa maitei pangalama thangmaiban sinam laikai mera pai pe madi club na phari miyamna yadabadagi purakhiba pochai sing aduga auto rickshaw aduna maina thadokre phirol amada ate yungi sijinanaba polam sing not eoc romdagi senapati parking room da purakpada singnabadagi driver aduda wongpong tawbada modbung da leiba kuki amada thakhinaba zomui bilad leiba kuki nupa amana bus da pikhinaba tharakune haiba khangkhari miyamna pharaba nupa du porampad pangaldugi Muhammad Tiken se yankhagi nuthui kawe hari Muhammad Tikena permission phongdorakibada mahak not eoc auto parking ki passenger service tawdun lebini hana khanakhiba zumi bilad leba kuki nupa amana senapati senba bus amada hapkinaba pot khra thibina bhairakpadegi satlobani haujuk thoklibi irang asita yamna tawhoidaba thabak tawre haibisi isana yazare matun amugana tawzararoi amuk torakpa thoklabadi miyamna sibi serak pirabasu isana harau yana lawjagan haiki pangal nupa amana kuki da pinaba pochai purakpadagi phare haibigi paw hek tabadagi mafam adu lakiba all Manipur Maitei Pangal Club Association ki president FM Manohar Alina phongdokhibada haujuk Maitei amadi kuki gi lan chathariba sida Maitei Pangal khrana kuki singna mateng panglambasi hanasu kyarak phakhiba lekre asigumba mateng pirambasi tawganu hairabasu leptabana pangal gi lup amagi lusingbu oiraga hanjin ikaiba nangle Maitei Pangal amana tungda amuk phaba thoklabadi miyamna pibu serak masana yana lawjagadabani matam aduda Maitei Pangal onsilakli haina lawroi masana lanjarubagi phangjabani haina lawgunaki nakala maromda kuki gi miyoi amagi address ta tharakpa courier gi pochai pubu gari ama leimakong khurkhul sebol lekai de miyamna khamnu check tawboda kuki gi miyoi amagi address tharakpa pochai yorambadagi phabani makatana courier service tawriba natragana gari thawriba Maitei Pangal Nepal oirabasu kuki gi address tharakpa polam pubigano leimakong maikai oirabasu pubiraklagano amasum Manipur kaidana miyamna honariba asida thugaina basilibsing sogat patokpiu haikensu pausda palakli makasa tharak poina ta papawmna gang rape ta senabasing matik saba sairak pidri pa phawo miyamna punna aset pa phirep lomina duna lamina se amko Susampurda hokiba me ahum numidang waramna kuki nupa khrana Maitei nupi ama gang rape tawkiba the All Manipur United Clubs Organization amukona khamtheng yaning de haina amuko gi secretary publicity Laishram Krishna Chandra Khumana khuyek pidna thokpa sirol amana phungdorakli sirol aduna makha taraduna hai Maitei nupi di masagi nupi oibigi ikai khumnaba adura thawai dige na lum lawjabigi masat ama leiba madi mak pu ikai khumnaba mangan khibagi thawdo aduna mak matam supada miyam mangna ikai phirup khumna leigadra haina kijabadagi matam sangna haidoktuna mathamoid asubo maisa amaga loinana khanglaga lerakhiba oiramgani adubo leibaki oirakliba phibam masida kuki nupi anigi phi thongdana miyam mamangda yamna lan uholiba aduda pendabadagi tangai fadana mapruki miyam ki khalaga thenglabus thengna mahak kuki nupa khrana gang rape tawki haina haidoraklibas miyamna puning thogarpam thui madu Maitei nupi adugi thauna phabagi khutamne maku miyamna karigumba mong amatada lana tawbiroidabani maramduna maku miyamna thagatpigidabani amadi maki asuma woyel haibadi maralebising adu phaduna matik saba sarak pidriba phawa miyam pun asetpa phirep lomina duna laminasi haukiba megi tang marida kuki nupi ani phi thongdana miyam mamangna pubagi video ama viral oirakpada adugumba thawong adu yaning de haiduna khongjang sangshin kiba miyoi lupkudi mak me ahungi chusampur Maitei nupi ama kuki nupa khrana gang rape tawkibagi thawdo sisu yaning de haiduna wakat mi pham natragana makal kya yaning da phongdopgi khongjang sangshin pham thoi haidi makasa tharak poina to papawmana jiribam gi public curfew khudak te handokre ngarang Lising Zirina Sinduna Peace Rally Satnaba Honavada SP Jiribam na Utkiba Thawong ado yaning da phongdo poina Jiribam district asida independent public curfew laukthokhiba du khudak ta handokre lob asigi president W Dinesh Maitei na permission hai local MLA district police ki makok thongbo officials sing amasum lising gi miyoi singapuna wari sanaduna yana pa purakpagi sangsilam khongjang adu handokpan hairi ningsing bai public curfew aduna maram oiragi school amadi office mi kaya kana kiti lambi da mi sana kiti public curfew sogot pa miyoi sing lambi da tholoktuna lambi thingduna thamkhibani
Maka satarak poin na to papaw na miyamgi pingang lanmigi taraga mapan subu mapokumon ga mari lena na miyam da lup ki pausal pirakli. Kanglaipa Communist Party KCP ki lanmi sanglup miyanggi pingang lanmi MFL gi taraga mapan subu mapokumon numit ing kumza lising ni kun de August taraga humdoina MFL ki military affairs committee na kanglaipa Manipur amadi Westya lamdam gi yawulup sing iraisa sing imalup sing CSO sing intellectual sing mas media gi isil inauk sing hakseloi sing kumairoi sing sanaroi sing amadi mahairoi sing punamaki mapam da yawol gi kai kumna bu utpagaloina na kumsi sahi gi pausal pizari haina aina thingkraba lahulup asigi maikei digi thok postirol man haidi solo dun makha tara dun hai ingkum jali singani ga kungom de August tara gum de si laipak yam na maru web numit amasni english singa magasani pan ga maudra ga matu gi anglo manipur war thawai kat kraba athaw busing gi ning sing namini numit sina lakbada marai bak ning ba athaw busing gi maphamda KCP MFL na kok non ikai khumna usari ai khogi yawol lantheng gi dama thawai kat kraba yawol loising ngasi ma aikoina thengnari ba kanglaipa ki saktam kanmada miyam gi punsi amada lantung ngak sian bada thawai kat kraba khungak pa athaw busung punama pu ikai kumna busari loinana khuntak lanchi nanglaba mara lejidraba marai bak thiraba iraisa punama ki awabada su saru yazari hadi MFL gi taraga mapan su ma pokkomon numitsin lakpada numisigi khudongsa ba laujaraga KCP MFL na puari gi lengbu yadraba asum buwapum khradang lebak myam amadi mari lena punam ki mapam na thamjari Manipur ing kumja lising magasani pan ga taraga mapan dagin ing lising magasani pan ga kun ga turuk pawba sahi tarai kuntak lanchi ruraba matung da ing kumja lising magasani pan ga kun ga turuk tagina ing lising magasani pan maudraga matu pawba ning tamba leba moina panaki masida karimata ye ningai leti ing lising magasani pan ga maudraga matu gi Anglo Manipur ward mai thiraba matungda Ingkumza lising magasani pan ga maudraga matu gi April kun ga treta Manipur gi ningtam firal gi mohon British ki Union Zek yekpa firal na sinkre Manipur British ki minai ore hangat na yengluba matamna British na Manipur bi irai na khudum hekta sankibati nati matam dugi ekoi gi athabu ipai pu singduna British Manipur gi ningtamabu sanagi sengar thenduna lanthoki banati malemda numita de haina diba British ki mapangal sang ningthina onma ngam khidabasnati adum oinamak maithi gani khangna British ki mayokta makoina lepkhibani Kohima Silsar amasum tamu maikai ahum sidagi thomjelakhiba British ki lanmi tengol makoina lanthenaki mariba ki ningtamabu thawai dagi su hena lumna khanduna lanphamda aroibi hip tanki Faida bungda kaduna thari yanun hathanki minai oina hingdabigi saruk nongma to oirabasu ningtamna hingmana saruk samena phaikhan kiba mikha ponba haitaba ikoi ipai pusingni asigumba maraiba kidama kathopangamba ipai pusing adu pokhibana apikpa leba oirabasu Manipur si aikoi gi ireiba oijaba phanglibani puari gi napal galoina ngasi phawbu malemda aikoi hingba ngamliban haidi British na loi salaba matung Manipur bu British India dari tension khide Gazette of India number lising magasatret e date 21 1st August English magasani pan ga maudraga mathugi notification magi matungina ningthau nar singagi masunupa sahi ma khakta ngai riba sursan singabu Manipur gi nithawaki ningthau sursana piklingai Lord Mayors College ta mai tamlingai mangona Manipur gi lengang ingkumja lising magasama pan ga suknagi taret me taraga mangada kusinadringai da Manipur bu de juri awareness ona sursan bu thamduna amadi de facto Sovereign oina British lanmina lebangaki Sursan Maharashtra Manipur State Darbar gi President ohenuna lengak sinarabasu guided monarchy gi phiba moibana de facto sovereign dadi Manipur State Darbar si Maharashtra amasum British anipuna oiminabani haiden su paus na makatana fongdorakli makasa tarak oina to papaw manamo gang rape case CBI di sinom de akan masarak pi hoiduna mapam kyar wakat mi pham sadakre Haukiba me ahum digi hauduna lamdamasida thokliba tangdo leita da hingsa gi thabak singi saruk amoina Sursampur da leiba khumuzama mitei lekai ta leibi masagi se kunthra gatre rom surabi mapuroiba leirabi nupi amabukuki lamhen singna gang rape tauki haiba bu yaning da ba phungdoktuna Manipur gi mapam kya da poirei leimarol maira paibi association and all Manipur women's volunteers association gas minariba lup kya na park sanu kat mi pamduna yaning da ba phungdokre All Andro Maira Paibi Association Sindra Andro Kaitil Taudo Odur Sienari Bamuising Akpa Sarak Piomadi Gobe Assam Rifles Sign a play card Kias Paidun Imai Bill Kiana Yadan Pantoki
Hoikap apunba maira paibi association Young Farmers Club hoikapta apunba nupi kunai lamjinglup yairipongna Santa Bazarda Khanongpok apunba maira paibi lup amadi apunba kaira wangkhep maira paibina kaira wangkhep maira sangda Irilbung Masahal Women's Development Association Irilbung Bazarda Bamon Kampu maira paibi lup amasum Kampalna Khabam Lerakta Bamon Kampu Ohalup Makha Hirom Lekai Women's Welfare Association Bamon Lekai Community Hall amadi Kongba Khetri Lekai Panthuibi apun manupi lupna Kongba Khetri Lekai wokat mi pham duna thokriba gang rape ki thawdo adubu akan mamong yaning daba phungdoktuna kholau kya sulauki makasa tharak poina to papawmana Manipur lengana mobile internet matokram na hangdokpa yabagi habadu yengsina na High Court na khankre High Court of Manipur gi mekedi gi Manipur lengana mobile internet service ki athing masilak thoktuna matokram na mobile internet hangdokpa yagada gi habagi pambai ama yengna bamadi leina basuna khankre haukiba me ahumdagi hauduna Manipur thokni irang asina maramoiduna mobile internet service ta athing thamli basi gi mek tongan mamioi singna tharakiba wakat singa mari leina ngarang satakiba hearing amada mobile internet service hangdokna bigi pambai ama yengna ba court asina khankibani Justice Ante Bimol Singa amadi Goneshwar Sharma ki bench amada satakiba hearing aduna state authority sing maru oina home department na akanaba khongthang ama loduna mobile internet service asi whitelisting toraba mobile number singi kuthangda tangkak naina madi darkar gi matungina service piba yabra haibdu yengshina na basu pauktak pikip court asina makhatana state authority na hirama siga mari lenana report ama lakliba August 13 ga mathoida sathagadoriba mathangi hearing da pikhalangna basu khanki ngarang satakhibi hearing adu state council gi mekedigi Manipur lengar internet broadband service ILL amadi FTT haiski athing madu condition khana da hangdok tuna miyam da phone khrabani loina lenga na piri ba term and condition gi makhada Manipur gi miyam na hauju internet ki khudong saba piri ha buwa pham thamki petitioner singi council gi mekedigi hauju phawbada whitelisted toroba mobile phone sing gi data leakage ki wafam leitabana court na maram saba order ma thukpiduna mobile phone khudimak whitelist taunaba pauktak pibiu hai buwa pham khatki masigi sumathakta mari lenaba authority gi mekedi gi mobile internet ki athing masu lakthonaba akaknaba mobile number sing whitelist tauduna sangyeng tawkhibasu leikrabani haideni pausida makhatana phongdorakli makasa tharakpo oina to papawmna Nagaland gi mama oibising Manipur santi puraknaba madi nupi de sathaba miyot mina yaning da utuna asawba khongsat ama satkre Nagaland laidiba tungan fruit nipan ki mama oibising sinduna Manipur thoklibi irang asida nupi oibising gi mayok sathaba miyot mina yaning da utuna ngasi Kohima wakat khongsa sakre police headquarter junction sathiba wakat khongsat adura Nagaland laidiba mama oibisa kyana nat koeba phizul set nupi gi mayok sathaba miyot minai makhatana sathadana ba amadi yumthangnari ba Manipur thoklibi irang asid loisinduna mauksa ki phibam da hanjilangna ba taibang mapugi mafam da thongniki wakat khongjang adura saruk yaki bising nupi bu phi thongdan lambida khonggoina khiba madi gang rape sathakiba ki thong yaningde hingsa gi thawduk lebasi rape aibasi asabu crime amani rapist sing ngakpi pham thokti haibana sing ba orol sing thaba playka sing paiki Nagaland khundari ba angami sakhe sang lotha posuri rengma sumi aw amadi Zeliang Naga tribe ki apun balup nipana sinduna satkiba khongsat aduda Central Naga Women's Association ki president Atoli Semana ki bida nupi oibi singbu namza nam thikna bagi thawdo si sumnagi maira katuna amani wakat khongsat satpana koan mangamrai asiguma tam thiba crime toriba mioi singa sigi mathakta akpa sarak pinaba laiba ki lusing singna akan ba satna kanglon ama sem mathaktai asigumba akan masana kanglon ama semdriba phaw leba asid awong purak pangam raiki khongchera dura saruk yakiba rengma mothers association gi mekedi ki phongdokibada hauji uriba Manipur si aikoina khangkiba nungsijakiba Manipur adu oidre Manipur soidna santi mu hanjalakhi kani haibgi thajab thap thamli Manipur ongkhatnariba kanglup anina khulai thadoktuna amari wari sanaduna santi purakna bo khona si haina su apel tawri Makasa tharak poina to papawmno Home Minister Amit Shah na MLA sing sairakpa madi talakhiba suklai leite Minister Dingo Manipur haujik thokliba kangluk irang siga mari leina Bharat ki Prime Minister Narendra Modi da memorandum pishinna bagidam Delhi de satkiba ruling party ki MLA niphu bu Union Home Minister Amit Shah na sairakpa di ngara hin Delhi dagi Imphal senthurakiba karisu leite haina Social Welfare Minister Haikam Dingo ka pauksi esiga wari sanaba matamna phongdorakre Minister Dingo na makhatana phongdokibadi charter flight amada ngarang numidang
pung tare taba matamna Delhi da leiruba MLA sing Impal tholaki charter flight Impal thuna tholakpagi maramdi Manipur lengana sindor heyang pangthokadariba athawu sing ningsing numit 13 August ki thauramasi yaw nangnabagi tamga tholakibani Impal tholakadaba MLA singi aeroplane ticket kakpa phangdabadagi awab mayonki rolling MLA punama athawu sing ningsing tharam soidana uningmadagi charter flight makoi puna tholakibani ki minister na hai makoi na Delhi da leiringi matamna Union Home Minister Amit Shah na Manipur ki Minister N Berenda telephone tawdun MLA nifu kakta Impal da thon khinaba warning tawba matalakidi Delhi da leiringi matamna Prime Minister Narendra Modi da lengak sasan paiba sida yawriba MLA singna khuyek piduna demand taruk yawba memorandum ama pisinki memorandum adu yawriba demand sing adu suspension of operation to hando Manipuran National Registration of Citizens NRC sana halu Autonomous District Council ki mapangal kangkhat halu Manipur gi sing amasum tamna khulai mapung phana lokhatpa Koki singna taliba separate administration yadaba loina Manipur tangdu loitaba hanjilang na wari saba hoba haibisinaki Amaram da hiram siga mari lainana Thangmaiban Kendra gi MLA Khumoksam Joykishna pauksi asiga wari sanaba matamna su Union Home Minister Amit Shah na ruling MLA nipu Delhi digi serakpa talakhiba karisu laite haiba wapam phongdoraki Panbadagi ruling MLA nipu asi haukiba August 9 Delhi gi damak Impal thadokibani makoina Delhi da leiringi matamna Prime Minister Narendra Modi unana yamna kana honaki adubu Prime Minister gi asinba kya laibana maramoiduna unaba phangkidi unaba phangdrabasu Prime Minister office satuna memorandum adu pisin ki hairi atenba pawamna nomai kapsilakre Koki militant singna marak nongmei kapsilaktuna lal kai haurakpi ki thawduk leptana thukli ngarang numidang pung 3 khairom tarakpa matamda Koki militant singna Bishnupur district ki thamna pokpi amadi khoren taklom nongmei round tararong kapsilaktuna lal kai haurakre maduda khulngakliba Khunja sna khuthanduna nongmei kapkiba leite haina Mafam adugi Khunja sna phongdoraki amaramda ngarang numidang pung 10 khairom taba matamda Bishnupur district ki thamna pokpi maning laikai desu Koki khulai pai bisna nongmei round tararo mitei kul tamna kapsilaki maduda mafam aduda ngak seliba Khunja sing amadi security force ki makai digidi nongmei kapkiba leite hairi aduba haujuk khul sing aduga thangna leiba singna koki lalabu singna bunker kya saduna leiri swairi loisilakpo ina topa pawmna Soibadagi kapthoklakpa nongmei maru na panbadagi ama Sire ama sokle Impal East District ki Lamlai Police Station ki manung sanba yorbung khunau da thokiba laibaktiba thawdo amada naha ama nongmei na panbadagi lekatnaba ngamdana laikidre amana soktuna lekatna kre hairi thawdo asigi matangna pauksi asina thajaba yaba mafamdagi phangba pawgi matung ina hairibidi laibaktiba thawdo singra numidang pung 13 makhairam taba matamna thokibani yorbung khunau du khulngagliba Khunja amana masana paiba nongmei Soibadagi kapthorokiba nongmei maruna masagi mkhobak phawdoktuna sokhi na asidagi phawdoktuna satkraba nongmei maru aduna atopa manak nakpada leiba naha amada panduna lekatnaba ngamdana laikidabani thawdo adura laikidraba madi soklaba miyedugi sapsaba masak mamingni khang ngamdri ado wenam laikidraba miyedugi asi baksang police na lokhalaba matung Jennings ki Mirel sangda thamkhre hairi Luisilakpo ina topa pawmna Assam Rifles ta pinaba purakpa yungang case mari langsai thaunagi thaumi singna pharaga mai thadoktuna mangankre ngasinung tilpung amaga makhairam taba matamna Muslim amana ben amana haptuna palel da leba Assam Rifles ta pinaba purakpa yungang kaya maruka kaksinglam khaida leba langsai thaunagi thaumi oiribi nupi singna phar heri pauksi sina phangwa pawgi matung inadi yungang singa si Fundrai digi MD Anis Khan se nipugutur suraba miyesina ben registration number MN03P 8256 asida lo laga puduna lakpani masu ben asi langsai thaunagi thaumi nupi sina khamduna sektabu matamna Indian made foreign liquor McDowell amadi Sterling hariba yungang makhal ani se case mari hena puduna lakpadagi pharaba matum yungang sing asi miyam mamangna kaksing namkhai maktada mai thaduna mangan khradi Yungang kona farab MD Anis Khan phongdorakpagi matungina yungang sing asi palel leibi AR da pinabu purakpane haiba khangmangke loinana farab MD Anis Khan asi Phundrei Gram Panchayat ki pradhan kaurba matungda khusinaragani haidi adu hausugo ina dimyam paus matang ase lusinjarage masumyam puna no update ngaminase